Aigiming Yengkhom Rajendra Singh duga aisi life challenge school sigi consultant oina laijaba adugi mathakta handak thokliba crisis sigi maram oire haraga district sida Kakching sida Kakching gi honorable MLA na chairman oiba DC na convener oiba peace committee dugi executive member aduga akhoi Hojujik school sida life challenge school sida relief camp ama tauriba masigi sinbalang ba taubiriba volunteers VDRF haina khangnaba volunteers of disasters relief forum sigi advisor oina laijabani camp asi relief camp asi haukiba tarik 19 May gi sidagi school sida akoigi maru oina crisis na maram oiraga sero sugnu romdagi displaced oiraba yum mai thabi khraba khara mana yum mai thadraga su nongmai kapsalaktuna leibang amaktraba sumhaina tawduna lanjena rakpa haigadra displaced oiraba akoigi ichilinau imai bel mayam si Kakching lomda lakpiba Kakching lomda lakpadagi district administration na mafam jaga singda akoigi relief camp singchi hangnana ba khonarakpa mafam hangba khonarakpadagi chalaktadana masigi camp sida tarik 19 sida ahum suba district administration gi ahum suba camp oina relief camp oina hangdokibani amorom da district administration na su akoi gi si adum regularly yengchanbi DC na cheng chak award apa khra adum pibirai maru oina di Kakching da di cheng chak ki award apa di thodokna laite Kakching gi Praja mayam su khara dum aina haijarabada mayam si generous oi mayam si lekai gi pareng gi yumleng gi mayam sina contribute taunaraga ayamba ikoi gi sida cheng chak mana masing pibirai loinana district administration na matam gi darkar leiba monetary assistant loinana akoigi Kakching assembly constituency gi MLA na su monetary assistant adagi mainly concern oibiriba sugnu gi honorable MLA Saranjit na su matam gi oiba ma na su visit tobidna mafam sida leiriba camper singda mahak na su akoigi monetary assistance amadi thauna na chingba hapiramba kodingmak akoi sinjalangjari volunteer singi maikai dagi Thagachari ngasi maksu project Diamond TV ona leibiraba sinasu ngasi darkar leiba nongmagi sangdraba yadaba potlam chairam degi adugi mathakta angang singi achapot na chingba mayam ama pubirakna including makoi gi larik inana ba notebook pencil kolom mayam pubirakna ekoi sida mateng pangba lakpiri masigi damakta su hainingai leitana ekoi volunteers gi maikai dagi thagachaba phungdokchari Masi mioi bagi seba haibasidi isorgi sebani aikoina masi aina seba taujariba miduna nongma ingonda madugi return laktragasu nongma isorna mafam amada aigi awaba tarakpa matamda masi soidana atopam na mateng pangbirakani haibagi mioi ba amada tawham thokpa mateng ni haina khanjaraga aikoina pangthokjabani masi thoidokna yamna aikoina haija singjana tawbesu nachade do aroibada aina haijaningbadi Hujik Laan tauriba mayam si akoidi tokpiro praja mayam si wamalle akoina sida phaniyam no hotnaraga su masida akoina aduki matik nungaina thamjage na mayam si hotnaraga su award apa lehendraga su sida lainingba kana su yawba nate yumdagi hena nungaiba kana amta dunia sida mafam leiba nate ngahaktang aigi khangpok sang oirasu aigi yum macha ma sajabadu da thabak wana chatluraga hanjilaga ngahaktang pothabada aigi awa nungai awaba mayam pulap kaudoi mafam sidadi chaba thakpa khoi adum watana pijani mayam adum phangangani na khallagasu akoina honajaraga masidei sida ngahaktang pothage haibada kari tawramdoino yumdana kramhaina tawdoino tungdana kari oidoino angangsingna kramhaina semdoino haibagi wakalsi mokoida 24 hours si mokoigi kok manungda leibanina akoina hai sarkar da akoigi appeal tawjaningbadi Yariba kai thuna masi political solution la whatever mechanism ama puthok piraga high riba crisis si yam thuna lotion biba plus mai chakraba aikoigi yum sing sisu
अथुब मतमदा गवर्नमेंट ना करीगुंबा मेकानिज्म अमा पुथोकपिरगा प्री फैब्रिकेटेड ओइगेरा नत्रगना क्रमहाइना मतेंग पांगबिरगा ओइगेरा मसी सेंबिरगा सेंबी साबिरगा याम थुना रिहेबिलिटेशन तौहंदना माना लेजरंबा जगह दुदा मसा मसागी युमदुदा नुंगाइना पोथा हनबदो ओहनबियो हाइना अखोई गवर्नमेंट की साइट ता अखोई माइकैदगी नोलुकचरी।